Manipur PR Thamlaga Lanjennaribasing Tengbangbana Eng-Tappa Hanjinbada Mateng Pangani RRAG Tha ani henjalaklaba phawbada Manipur da thorogliba ethnic violencing loisinbagi mahutta makha sangthana thorogliba sigi matangda New Delhi da best over Rights and Risk Analysis Group RRAG gi director Suhas Sakmana phongdokhibada Manipur gi phibam asi laksinduna Eng-Tappa puraknabagi thabak paikhatpada mateng oinanaba amatto oiraba pambaide State asida President rule thambaga loinana irangna maram oiraduna Lanjennariba miyoisingda rehabilitation ki thabak mapung phana pangthokpana oigani haina phongdokkhre loinana Manipur gi governor na lusingba peace committee nasu Lanjennariba miyoi pumnamakpo makhoi makhoi gi hana gi leifamsingda tekta kaidana amasung pungning lumna lehenaba thaurang lakhutgadabani haikhe analysis group asigi director na makhata na phongdokhibada haujik phawbada Manipur da nongmaising lawkhiba amasung nongmaising adubu pairaba misam kaya leirabagi haibagi chapchaba masing khangba ngamdre August 2008 tagi underground organization kulumdoiga su tawnaraklabasu masigi agreement sing chanahanba ngamdre loinana May 3 tagi Indian Constitution ki article 355 Manipur da chanahalaglaba phawbada state asigi irang sing laksanba ngamdri haikhe maram asina May 3 tagi Manipur da Constitution ki article 355 chanahalaglaba phawbada state asida thogliba irang sing Laksin bangam drabanina Article 356 ki makhada Manipur da President rule thamgadabani haikhe Chief Minister N Biren gi midyang makhada Manipur gi tampakta lakhulagliba security gi thabak sing amasung Ministry of Home Affairs na chingi area sing da lakhulagliba thabak sing asina chingtam khaidokna banatana kana ba puraktre haikhe Manipur da Article 355 chanahalaglabassu state amasung central lenga ki maikhe dagi de Article asi state asi da chanare haiba yaningdri haina su phongdokladuna Asumna sinduna May 3 da satkiba Tribal Solidarity March aduna mitai amasung kuki singi marakta violent amasung ethnic riot sing tholakpadagi haujikti Manipur da full scale civil war ama thokle haina su phongdokhe Manipur gi matang da parliament ta khanabada mateng pangbina ba haijakhre tha ani sujilaglaba Manipur gi phibam haujiksu phagalakpagi mahutta hena sathiragli basina maram oiraduna tha asigi kundagi haugadoriba parliament ki nongju mifam da khana nainarakpada House asigi member singna party amasung state ki wafam thamnadana saruk yabiduna mateng pangbinaba Assam ge Nagong parliamentary constituency gi MP Pradiyut Bordoloina MP sing da haijaba hokre Manipur gi thokdok sing asi thohalakpada tongan ba miyoi kanglup sing amasung armed forces sing yauna insurgency sing chenai haibagi wafam sumhakna phongdokhe aduga May 3 dagi paksana chatharagliba violence asina Human rights sing bu manghale amasung micham kaya gi punsi bu su manghale haikhe phibam sing asigi mahaina Manipur gi phibam hena sathi alaktuna tongan ba kanglup sing yauna armed forces ki personnel sing amasung insurgent group sing gi marakta su mukna bathogal le haikhe loinana Manipur gi miyam aki akhang nang le pungning lumdre amasung tangdu laita ba phangdabaga loinana senmit londa su sathi na kai bathogal le haikhe maramasina tha asigi kundagi haugadoriba parliament ki nongju mifamda House asigi member singna party amasung state ki wafam thamnadana Manipur da thogliba wathok sing asigi matangda khanarakpada saugatuna saruk yabiyu hainasu MP sing da haijaba hokre haire